Hello, nusiraba ay YouTube family, mayambo movie narrator na mukana taram okchari. Ngasishu mayambi da muktani haiduna yamna nungarba movie makakpurga lakchari. Movie asigi waridi nupi mana makin nusiba adubo phangnabagi damakta mak Oktabi lambi du changchen kirami. Movie asi Venice ta taseng na thokiba 1600 matam adugi warini. Mapa masida prostitute po makoina courtesans harga khangnarami. Asum tawdra nupi isina Oktabi oraba matungda makin nusiba sibo magna phangma ngamra ngamdabra haibu explanation asida yengminaga toribani. Aina ngasi mayamgi phamda explain tawraga tangadoriba movie asigi mamingna Dangerous Beauty haina kawi. Movie asi 1988 release tawkibani. Adudi matam yanma manghandabida movie asigi explanation horasi movie asigi horokpa matamda Venice hariba lebak aduda yamna fawarba Oktabi khara laklami. Mafam asida leiba praja khodimak mafam asida laklabi Oktabi sida pungaw ngawnar. Wafam asigi matangda movie asigi main character oigadoriba Veronica su paw taraklami. Maram mudra mahaki marup amaga hawnaraga mafam asida Cody chance adubo yengnabgidamakta laklami. Aduga mafam asida Veronica urami madudi matam sanglaba matamdagi Veronica ga lakminnariba marup asigi mayambasu mafam asida yoraklami. Mahaki marup asigi mayamba asigi mamingna Marco haina korami. Marco mahaki machandapik unarami adudasu natana mahak Veronica gasu unarami. Veronica amadi Marco hanadigi masak khangnaba jani aduba hojekti makhoi ani pakhang lesa haibadu phare. Maram maduna Veronica gi masak matok phajaba asibu ubo matamda Marco pungaw ngawjaba horoklami. Makhoi ani amana amada wari sanaba matamda yamna pamjaba haibadu oreklami. Adugi makadarakpa namit adugi nungdangda Veronica magi mamada luhong waipasi kamdokna luhongbagi haina hangaklami. Mama asina khumlaklami mokai mafam aduda chanabagi matung inadi nupi mayumna nupa mayumda kayam piba ngambagi madugi chang yenglaga hongadoribani. Mafam asida mokoi anina sanariba wari asi Hindi gi marolda dawri piba adugombagi marolda sanaribani makoi gi lam asida ju chanaba chani. Matangsida Veronica gi wakhalda khanjarami karigomba miyoi ani iduna tasengna nungsinaba targadi amana amagi mafamda aduk mamal yamba pochai pibagi kari darkar leibagi haina khanjarami. Veronica hariba nupi macha asi larik tambada thawai yamna yaugjarami. Maram maduna mahak iba paba pamjabana maram warga Marco do magna nungsijakirami. Aduga Marco gi maramda magna wari kayama iba horaklami. Adubu tanja aduda Veronica gi mayamba changklami. Aduga Veronica bolakna birami. Makoi ani asum tawduna lakna fana sanaduna larikan tanja aduda makhada Marco yauraklami. Aduga Marco na Veronica gi dabuktani haiduna yamna fajaraba isai ama sangaklami. Tarokliba mataw asibu uba matamda Veronica su makhada tamna kumtaraklami. Aduga makhada makhoi ani phaminaraba matungda Marco na Veronica gi mafamda yamna nungsiraba sereng ama thiriga tahalami. Adudasu natana Veronica gi mafamda mahake damaktani haina larik phajaba ma pirami. Aduga makhatana magna romantic oina haireklami madudi aina larik asibu laikhiba matam maduda masi aina naonda piba ngamgani khalaga laikhiba nati harami. Adubo larik asi nangi oiduna lerami haina haireklami. Marco na khanjarami Veronica hariba nupi macha asi chahi yamna nauriba angang amani. Maram maduna makhoi ani gi marakta physical relationship thambodudi oiroi khalami. Asumna haiba asibu tarba tungda Veronica na Marco asi angawbuni haina khalami. Adugi matung manakta chakchalaga makhoi ni kiss thawnaba horoklami. Veronica na bu wakal kantaraklami madudi makhoi ni na tawribasi aranma thabakni. Adubo macha adu naha oibana maram borga control ngamjahauti. Amarom koi nurami madudi mathang namita Marco gi mache amagi wedding ceremony amakak torami. Mahakna luhongliba asina khwaidagi ahan orba nupa amaga luhonglibani. Toromliba mataw asibo Veronica na ubo matamda yamna hinadaba amadi lalaboi khalanjarami. Adubo matangduda Marco Veronica gi manakta changlami aduga harekla mangdoriba nupa asi thabak achauba matawbani. Maram maduna paisa pairaba thabak chawna toraba asigomba si adum chanai harami. Adugi matung Marco gi mapana Veronica amadi Marco leminaba sibu urami aduga mahana khalami makhoi ani si nuksi mari leinaba mahali haina. Adugi matung Marco gi mapa Marco gi manakta changlami aduga hareklami nakhoi ani kaidonungda luhongba phanglaroi haina. Adubo Marco mapana harekliba wasibu na changna tadavida adumuk leithokirami. Adugi makha tarakpa numit adugi nungdangda Marco amadi Veronica leminarami. Aduga matangsida Marco na Veronica gi mafamda haireklami madudi makhoi ani si kaidonungda luhong mahaibududi phanglaroi haina. Wafam asibu taba tungdagidi Veronica na hangaklami adudi nahak aigi punsida kadigidamakta laklamlibano. Matangsida Marco na khumlaklami aisu isana isabu control tawnaba yamna honnajekibani. Adubo ayhak khamjaba ngamjahautre nangi phajaba asina singsanbana henmankibana. Wafam asibu tarba tungdagidi Veronica na makhoi ani puna leminarsi haina haireklami. Adubo Marco na khumlaklami madu aigi ipagi mayokta tawba thabakti ai ngamloi haina khumlaklami. Makhatana Marco na masi aigi ithawni thawasi aina pangthokpa darkar tai haireklami. Marco gi tarokliba mataw amadi hairekliba wafam sing asibu taba matamda Veronica gi thamoi kaijarami. Adugi matung yum halaklaga Veronica yamna pendana kapjarami. Magna kaptuna larikan tanja aduda Veronica gi mama maki manakta changlami. Veronica gi mama asisu Veronica gi tawriba thodlok asi bonoma khanglami. Aduga Veronica gi mama asina haireklami. Veronica gi mama asina haireklami na courtesans oibasu yaribani haireklami. Veronica mama na hairekliba idea asibu taba matamda yamna aranmani hainadabani haina khanjarami.
Matangduda mahaki mama asina mo haireklami aisu matam amada courtesans oirambani haibri Oktabi maramdi nahaki napana paisa leramba pumbasu noinamuk loisankre adudasu natana nahaki nayambasu thabak amata tawdabida yum asida famduran leire maram maduna imung asigi awaba nahakna support tawboina nahak courtesans haibadu oiro haireklami adugi matung mama sina Veronica gi mafamda haireklami madudi courtesans Oktabi sing adudi yamna freedom phangba paisa yamna thokpa thabakni adudasu natana library changba haibudi nahakti ayaba kanatagi mafamda lawdragasu changba dum yagani makharklami Wari pombasi Venice tasing na thoki bo wali aina siamjala ka haiba nati asomna harba matungdi Veronica gi mama asina Veronica bo Oktabi gi thabak aduda channa bagidamukta train tawba hobiraklammi haibadi nupa singbo matau karamna ngahongani amadi matau karamna pelangani haibagi sing mahakna takpirami karam tawdana mahakna nupa gi mafamda yauriba ego sing adu bo tia thahangani haina takpirami asom tawdana tamna Veronica gi mama na takpiba sibo tamba horaklammi mama asina makata na haraklami madudi nupa khudimak amata manadabani nupa amana ama noina khenabani wafamsing asibu mama asina fajana gyan tana takpira mutungda Veronica Oktabi isigi lambida khong thangjanaba ready leraklami adugi makha tarakpadadi Veronica yamna ahan oirba inak yamna khunba nupa amaga party amada lakminnarmi Veronica na lakliba party sida Marcosu laktun lerami Veronica na tarumliba thabak asibu Marco na khalakpa matamda mahak yamna nuwaijadaba phawjarami adugi matungdi Veronica na su Marco bo hainadabagi mata utpa horaklami maramdi Marco na mahagi mafamda tawkiba adugumna mahakna su taroklibani Veronica amadi Marco wari sanaduna leiba tanja aduda ina khollaba nupa aduna uraduna mokoi ani gi manakta changaklami aduga Marco bu handokhalaga Veronica bu puruga chatkirami mokoi mayam lakleba party mafam masida mayam pomna poetry taroklami mafam masida Marco gi marup amana su poetry paraduna mayam da tahalaklami matangduda Marco thoroklaga Veronica su poetry tawba yamna haibani haina haireklami adugi makha tarakpadi Veronica su thoroklami aduga Marco gi marup amadi Veronica mokoi ani against da poetry tawnaraklami Tarugliba komai matau asida yengliba mayam pumba mamit penarami adugi makha tarakpa numit adugi nungdangdana ina khullaba nupa amadi Veronica makoi ani apagap tawnarami adugi matung ayuki matamda Veronica gi mama Veronica gi manakta changaklami aduga ngarang nudang Veronica na taluriba paisa mayam singdubo mahaki mama gi mapamda sinnarami Tarugliba matau asida Veronica su yamna thabak asida pamjaba horaklami maramadona makha tana thabak asibu adumak tawrage haina khankirami Veronica gi masak matau fajraba asibu uba matamda mahaki damuktadi client wattabida adumak makha tana waroro laklami mayam pumba mahapu phanglagadi haina angawbagui matawgumna tawba horaklami nomadi Marco Veronica gi manakta laklami aduga nahak asuk yauna lekha tari basi karige damuktano haina haireklami matang sida Veronica na Marco da haireklami nahak khambalibaro nangnadi aibona punsigi oina phangloidabani haireklami matang duda Marco na haireklami akoi ani esi miyoiba ngaktani sigidaba macha ngaktani maramaduna hingningai matam asida akoi ni puna nungai minobadi yadabra haina haireklami matang duda Veronica na maki nakongda tamna changsellaga haireklami madudi nangna aibudi punsigi oina phanglaroi haireklami aidi thabak asibu tawbada yamna nungai haina karem naramlaga mahak mafam asibu thadoklamlaga thokirami ngasidi Veronica asi Marco gi uncle amagi manakta laklibani tasengmagidi Marco gi uncle asi paralyzed oidona lerami aduiba taragasu Veronica na Marco gi uncle asibu yamna fajana treat tawbirami adugi makha tarakpa mathangi namittana Marco na Veronica gi yumda wahong ama thinbiraklami wahong adugi marumda Marco na chithi ma hapaklam chithi adugi maroldi yamna forba courtesan singi mafamda wahong amamamdi adum layuni haina haireklami mahana chithi sibu paruraga Veronica mapala tholakpa matamda Marco makha da leptun leba thengnarami mayam aina courtesans haribasi Oktabi gi thabak aduni aina Oktabi sum haibudu mayam taba hainaroi khaladuna courtesans haina haijabani ngasi fawa Veronica Marco adumak ignore tawduna lerami haibdi hainadabida matau ulladuna adugi makha tarakpadadi noma Veronica na party mafam amada poet yamna fajana thikibana maram oraga mahakpu amukasu mafam aduda poet thena bidamakta kauraklami Marco gi marup adusu Veronica gi manakatu laklami aduga Veronica gi mafamda mahakna haireklami madudi nahakti atopa miyam amaga unnaribani maramaduna akoini jo amungtang gabagap tawba yagadra haina haireklami matang sida Veronica na khumlaklami akoi ani si poet thibal laklibani akoi ani si mayam asigi minai oidoribani maram aduna nangna aibudi effort tawba ngamoi haina haireklami asum tawdana yamna ijat laina nupa asibu mahakna deny tawkirami adubo wafam asi taba tungnagidi Marco gi marup asi mahaki thamoida chaina ama phawkirami adugi matung Marco amadi Veronica amukasu wari sanaraklami Marco na Veronica gi mafam haireklami madudi nahaki fajaba si yamna sathire mipum khudimakna nangbu phangbadi ngamjati masibu phangnabu honaba mayam asi sathiba orakadore hairami wafam asibu tarabutungda Veronica na haireklami masibu ubu matamda ai yamna nungaijai masigi damakta tawribani thabak asi haina haireklami makhatana Veronica na Marco gi mafam haireklami kadigumba nahak aibo matam aduda phanglamba targadi nahak hojik bor suraklamnagani haireklami Marco na haireklami aidi nangi nafamda kaidanungdadi bor chudaba leite aina nangi nafamda tawkiba thodoksing adubu ningsangluraga ai yamna ningamdaba phawraklai haireklami Marco na hairekleba wafamsing asibu tarabutungda Veronica mafam asidagi chatkirami adugi makha tarakpadana akoina udami madudi Marco gi mapaduna Marco gi damakta yamna chaurba mari mata ama samnanabagi damakta nupi ama poraklami
ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯒ ꯃꯥꯔꯀꯣꯒ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯃꯥꯔꯀꯣ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯎꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯣ ꯕꯦꯅꯦꯔꯨꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕꯦꯅꯦꯔꯨꯀꯥꯗꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯏꯟꯠ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯥꯔꯀꯣꯅ ꯃꯄꯥꯟꯗꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗꯨꯒꯤ ꯋꯥꯐꯝ ꯕꯦꯅꯦꯔꯨꯀꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯕꯦꯅꯦꯔꯨꯀꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗꯨꯗ ꯅꯍꯥꯛꯀꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯐꯪꯕ ꯑꯣꯏꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯥꯡꯁꯤꯗꯒꯤ ꯁꯤꯟ ꯀꯠ ꯇꯧꯈ꯭ꯔꯒ ꯃꯥꯔꯀꯣ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯁꯤꯕꯨ ꯎꯍꯜꯂꯛꯂꯝꯃꯤ ꯃꯥꯔꯀꯣꯅ ꯃꯍꯥꯛꯀꯤ ꯋꯥꯏꯐ ꯑꯁꯤꯗ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤꯗ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯂꯤꯕꯒꯦ ꯍꯥꯏꯅ ꯃꯥꯔꯀꯣꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯅꯍꯥꯛꯀꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨꯗꯪ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯃꯄꯥꯅ ꯍꯥꯏꯕꯗꯒꯤ ꯅꯝꯐꯨ ꯍꯥꯐꯨꯗ ꯂꯨꯍꯣꯡꯂꯤꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯖꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯥꯔꯀꯣꯅ ꯈꯪꯂꯛꯄ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯔꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯕꯦꯅꯦꯔꯨꯀꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯕꯦꯅꯦꯔꯨꯀꯥꯒꯤ ꯃꯐꯝꯗ ꯌꯥꯎꯔꯤꯕ ꯃꯒꯨꯟ ꯁꯩꯔꯦꯡ ꯏꯕ ꯍꯩꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯉꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯣꯡꯃꯁꯨ ꯄꯥꯔꯇꯤ ꯑꯃꯈꯛ ꯇꯧꯔꯝꯃꯤ ꯄꯥꯔꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯀꯣꯒꯤ ꯃꯔꯨꯞ ꯑꯗꯨ ꯌꯨ ꯉꯥꯎꯁꯜꯂꯒ ꯄꯣꯏꯇ꯭ꯔꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯕꯦꯅꯦꯔꯨꯀꯥꯕꯨ ꯎꯔꯝꯃꯤ ꯕꯦꯅꯦꯔꯨꯀꯥꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯆꯩꯅꯥ ꯄꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯩꯔꯦꯡ ꯊꯤꯕ ꯃꯇꯝꯗ ꯃꯆꯤꯟ ꯊꯤꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛꯀꯁꯨ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯛꯂꯝꯃꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯠꯂꯥꯏ ꯊꯥꯡꯒꯠꯅꯔꯝꯃꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯄꯥꯏꯅꯗꯅ ꯃꯈꯣꯏ ꯑꯅꯤ ꯁꯩꯔꯦꯡ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤ ꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯈꯟꯅꯔꯛꯄꯗꯒꯤ ꯂꯥꯟꯖꯥꯎ ꯑꯣꯜꯂꯛꯂꯛꯇꯨꯅ ꯃꯥꯔꯀꯣꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯕꯦꯅꯦꯔꯨꯀꯥꯕꯨ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯔꯀꯣꯒꯤ ꯃꯔꯨꯞꯅ ꯕꯦꯅꯦꯔꯨꯀꯥꯒꯤ ꯊꯋꯥꯏ ꯂꯧꯗ꯭ꯔꯤꯀꯥꯟꯗ ꯃꯥꯔꯀꯣ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯂꯒ ꯕꯦꯅꯦꯔꯨꯀꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯦꯅꯦꯔꯨꯀꯥ ꯃꯌꯨꯝ ꯍꯟꯈꯤꯔꯝꯃꯤ ꯕꯦꯅꯦꯔꯨꯀꯥꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯔꯀꯣ ꯕꯦꯅꯦꯔꯨꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯔꯛꯂꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯅꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯕꯥꯒꯞ ꯇꯧꯅꯔꯛꯂꯝꯃꯤ ꯃꯔꯣꯝꯗꯨꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯔꯀꯣꯒꯤ ꯃꯔꯨꯞ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯥ ꯇꯥꯔꯗꯨꯅ ꯁꯣꯔꯣꯛ ꯑꯃꯒꯤ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡꯗꯨꯗ ꯆꯔꯆꯀꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯨꯗ ꯅꯍꯥꯛꯁꯤ ꯌꯥꯝꯅ ꯂꯩꯈꯥ ꯇꯥꯔꯕ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯁꯤ ꯑꯉꯥꯎꯕ ꯑꯣꯏꯍꯟꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯑꯐꯕ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯥꯔꯀꯣꯒꯤ ꯐ꯭ꯔꯦꯟ ꯑꯁꯤꯁꯨ ꯆꯔꯆ ꯑꯗꯨꯗ ꯌꯥꯎꯁꯟꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯔꯀꯣ ꯑꯃꯗꯤ ꯕꯦꯅꯦꯔꯨꯀꯥ ꯀꯕꯥꯒꯞ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯣꯅ ꯕꯦꯅꯦꯔꯨꯀꯥꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤꯇꯪ ꯑꯣꯏꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯄꯨ ꯃꯤꯑꯣꯏ ꯑꯇꯣꯞꯄꯒ ꯂꯩꯃꯤꯟꯅꯕ ꯇꯨꯃꯤꯟꯅꯕ ꯑꯗꯨ ꯑꯩꯍꯥꯛꯅ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯦꯅꯦꯔꯨꯀꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛꯅꯤ ꯃꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯄꯩꯁꯥ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯣꯒꯤ ꯃꯐꯝꯗ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯕꯦꯅꯦꯔꯨꯀꯥꯗ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗꯁꯨ ꯕꯦꯅꯦꯔꯨꯀꯥꯅ ꯌꯥꯔꯛꯂꯝꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥꯔꯀꯣꯒꯤ ꯃꯔꯟ ꯃꯊꯨꯝ ꯑꯁꯤꯕꯨ ꯂꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯥꯔꯀꯣꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯏꯜꯂꯒ ꯂꯩꯒꯗꯧꯔꯤꯕ ꯑꯗꯨ ꯄꯥꯝꯗꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯕꯦꯅꯦꯔꯨꯀꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏꯁꯦꯡꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯂꯩꯇꯕꯤꯗ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯒꯅꯤ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯚꯦꯅꯤꯁꯀꯤ ꯃꯐꯝꯗ ꯁꯨꯜꯇꯥꯟꯅ ꯂꯥꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯚꯦꯅꯤꯁꯀꯤ ꯃꯐꯝꯗꯗꯤ ꯂꯥꯟꯃꯤ ꯈꯖꯤꯛꯈꯛ ꯂꯩꯖꯔꯝꯃꯤ ꯁꯨꯜꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯔꯀꯣꯅ ꯈꯟꯖꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯥꯟ ꯑꯁꯤꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯕꯦꯅꯦꯔꯨꯀꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯕꯦꯅꯦꯔꯨꯀꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯕꯦꯅꯦꯔꯨꯀꯥꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯕꯒꯤ ꯔꯥꯏꯠꯇꯤ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛꯀꯤ ꯑꯩꯒꯤꯅꯤ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯊꯥꯖꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯨꯕꯨ ꯑꯔꯟ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯦꯅꯦꯔꯨꯀꯥꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕ ꯃꯇꯝꯗ ꯕꯦꯅꯦꯔꯨꯀꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯀꯣꯔꯇꯦꯖꯤꯌꯁ ꯑꯃꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯥꯔꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯍꯧꯖꯤꯛꯇꯒꯤ ꯑꯣꯏꯗ꯭ꯔꯦ ꯅꯍꯥꯛꯇꯤ ꯄꯣꯏꯠ ꯑꯐꯥꯎꯕ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯔꯀꯣꯅ ꯕꯦꯅꯦꯔꯨꯀꯥꯕꯨ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯃꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯦꯔꯨꯀꯥꯁꯨ ꯃꯥꯔꯀꯣꯒ ꯆꯠꯃꯤꯟꯅꯕ ꯑꯁꯤꯗ ꯌꯥꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯦꯔꯨꯀꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯃꯥꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯒꯗꯧꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯑꯁꯤ ꯀꯣꯔꯇꯦꯖꯥꯟ ꯑꯣꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯂꯒ ꯆꯠꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯥꯆꯪꯅ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯕꯦꯅꯦꯔꯨꯀꯥ ꯃꯥꯔꯀꯣꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯃꯥꯔꯀꯣ ꯑꯃꯗꯤ ꯕꯦꯅꯦꯔꯨꯀꯥ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯗꯨꯅ ꯑꯅꯧ ꯑꯅꯧꯕ ꯃꯐꯝ ꯀꯌా ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯔꯀꯣ ꯂꯥꯟ ꯑꯗꯨꯗ ꯆꯠꯇꯕꯤꯗ ꯕꯦꯅꯦꯔꯨꯀꯥꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯂꯦꯟꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯚꯦꯅꯤꯁꯁꯨ ꯀꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯦꯔꯤꯁꯀꯤ ꯏꯝꯄꯦꯔꯔ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯁꯤꯞꯁ ꯀꯌꯥ ꯑꯃ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯂꯥꯟ ꯑꯗꯨ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤ ꯀꯌా ꯑꯃꯕꯨ ꯀꯧꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯥꯔꯀꯣꯕꯨꯁꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯦꯔꯤꯁꯀꯤ ꯏꯝꯄꯦꯔꯔ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯚꯦꯅꯤꯁꯀꯤ ꯀꯣꯔꯇꯦꯖꯤꯌꯁ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯇꯥꯏ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯄꯨꯔꯛꯂꯒ ꯑꯩꯕꯨ ꯌꯦꯡꯍꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯣꯔꯇꯦꯖꯤꯌꯁ ꯃꯌꯥꯝ ꯑꯃꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯏꯝꯄꯦꯔꯔ ꯑꯁꯤꯅ ꯕꯦꯅꯦꯔꯨꯀꯥꯕꯨ ꯈꯜꯂꯛꯂꯝꯃꯤ
Veronica Courtesan hariba sinpam asibu thadokrabani adu oiba taragasu mahakna Venice bu kanba pamana maram oiraga makatana Paris ki emperor asiga chaminakirami adugi matungdi Veronica amadi emperor kaamda phaminarami emperor asigidi apamba kaya ama lerami mahaki apamba mayam asibu Veronica na apenba pibirami adugi matungdi emperor asi yamna haraukirami aduga Venice ki mateng tawbasida mahak ready da leraklami adubu Veronica na tarukliba thodok mayam asibu uba matamda Marco amakasu saroklami matangduda Veronica na Marco da haraklami nahakti nangi nupi duga nutigi tuminaribani Madu nahaki na thau oibagi damuktani aina ngasi tawribasisu aigi ithau oibagi damuktani haireklami wafam asibu taba matamda Marco thamoi kaijarami adugi matungdi mahak lan adubu yaurunaba haina chatkirami adugi matungdi mamangi matamda Veronica gi manakta laklamba clientsing adugi nupina Veronica bo makoi manakta laknaba kauraklami aduga hangaklami akoigi nupasing adubu kamdawbage tasengbagidi makoina hangingleba wafamdi Veronica na makoi nupasing adubu matau karamna apenba pikibage haibadu khangingbagi damuktani adugi matungdi Veronica na matau karamna apenba pikibage haibadu talaklami adubu marak asida Marco gi nupi Veronica ta yamna songinglakami asum tawdra makoi anigi marakta amu khannaraklami matang sidadi Veronica gi marup mafam asid leramba singna Veronica gi misang changaklami adugi matung Veronica gi marup amna Veronica bu mayumda thenbiraklami lambida lakpasida magi marup achin hariklami karigumba aigi ichanupi aduna chawraklaba matungdadi nangumna yamna faba courtesan adu ohengani hariklami nangna mahakpusu phajana amutang tambiyu hariklami wafam asibu taba matamda Veronica na madu aranba thabakni hariklami adubu mahaki marup asina makatana hariklami adudi naki nafamda hojik leiriba mayamna ijat tawriba amadi freedom adu pami hariklami aina karigumba ichanupi adubu nangi matau tamhalogdaba targadi akoisu normal people amagumna lohongkragani aduga punchi adum loikragani hariklami haibadi lohongkraba matung angang yauraga angang adubu senaba matamda jail amada leibadagi tadabida adumak wana laikragani haribani matang sida Veronica na khumlaklami aina leibasisu jail amada leibagumna leibani Veronica na asumna haiba targasu mahaki marup asina thajabiramde adugi makha tarakpa koina urami madudi Venice hariba lam asida 16th century gi matamda yamna kanba laina amakaklaklami laina asi movie sida ulibani laina asina maram orga mapam jilleramba miyam pomba anambana laikiramde tarokliba matau asibu obo matamda church leiba miyosing hariklami madudi makoina tawruba arama sing adugi isona sarokladuna chaina asi piraklibani hariklami adugi matungdi Venice hariba lebak sida leiba Oktabi mayam singbo makoina karoklami aduga phajan kirami asum tawduna church ki miyosing aduna city asibu yamna fadana control tawkirami asum tawduna matam khara hawkirami noma khanguduna Marco lan loriga halaklami aduga mafam asida tarumliba thodok watok sing asibu khanglaba tungda Marco Veronica gi manakta direct oina chalami Veronica tekta kaidabida asoingam yaudabida adumak lermi Veronica bu leramba asibu ubada Marco chenchaladuna harauna konjarami makoyani amuk hana unabasida yamna haraujarami adubu matang sida laibak thiba paw ama tarami madudi Venice hariba lebak sida laina adur sadurokpana maram oraga Veronica gi mama adu laikidre pa paw tarami adugi makha tarakpadi church adu leba miyam pomna Veronica gi manakta su laklami aduga Veronica bu phaduna pokirami adugi matung tarakpadadi Marco na Venice lebak sida paliba ningthaw adugi manak chalaga Veronica bu thadokna bo wari sanarami adubu hojikti church adu leba miyosing aduna ningthaw asidagi hena powerful oikirami maram aduna ningthaw asina su Veronica gi mathakta karigumba amata tawba ngamjaramde adugi makha tarakpadadi Veronica gi mathakta case tawba horoklami hojikti Veronica na su mahaki client sing adubu mahaki misangda lepnaba haikirami adubu matang aduda church leramba miyosing aduna haireklami karigumba nangna tawkiba sing adu nahaki narang yalaba targadi akoina nahku ngakpigani haina adubu Veronica mahakna tawriba thabak asida mahak yamna nungaijaba amadi harauba chawthokchaningai oibadu oijarami maram aduna mahak thabak asibu thadokpada convince taw habi yaramti adugi makha tarakpadana akoina mafam asida Marco gi marup adu busu urami mahakna church join tawkiba aduni mahakna mafam asida Veronica gi mayokta mahak pudandi yamna chawna phangnabidamakta wa kayama ngangaklami matang aduda Marco na khumlaklami aigi marup asina Veronica bu phangba ngamhawdabani maram aduna mahakna laman khumna bonabada asomna haidbani hariklami matang aduda mahaki marup asina hariklami Veronica na aibusu semjanba yawkhrabani maram aduna mahaki mafamda aina adumna tawkibani hariklami adugi matungda church adu leiba father aduna Veronica gi mafamda hangaklami nang asumna tawribasi karigidamakta matang aduda Veronica na khumlaklami aina thabak asibu changkibadi aigi ifamda atop option amata laikidabagidamaktani ai lohong haibadu phangkidre pisa leitabana maram oraga aduda sunatna thabak atopa haibadu so aina tawba yakidre asum tawduna mahakna yamna fadana sengtoktarami adugi makha tarakpadi numit adugi court matang aduna loisankirami adugi makha tarakpa numit adugi nungdangda Marco Veronica gi manakta laklami aduga harami nahakna nangi khongthang adu maning handokta targadi mayam changdra nangbu hatkragani harami maram aduna mayam pomna hariba wafam adu bunha confess tawraba hona harami wafam asida Veronica na hariklami aigi punchi sida lakiba punamak aina compromise tawraga thamkibani aduga karigumba makoina harigliba Iran mayam sibu aina isana yajaruba targadi aigi hakjangna hingma taragasu thawaidi sibaga chapmanarani hariklami adugi makha tarakpa mathangi namittana Veronica na mayam gi famda haidroklami madudi mahaki mamana haimanmana maram oraga mahak thabak asi yawgibani haina adugi matungdi thabak asibu tawu matamda ayyamna nungaiba phorokki aduda sunatna nupi mayam atopa amaga compare tawu matamda aina makoidagi helabumna khanba horaki harami
ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯈꯣꯏꯔꯝꯂꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯑꯩꯅ ꯏꯁꯣꯔꯃꯛꯅꯤ ꯈꯜꯂꯒ ꯈꯣꯏꯔꯝꯖꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯅ ꯇꯧꯔꯨꯔꯦ ꯑꯩꯕꯨ ꯏꯔꯥꯜꯂꯩ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯌꯨ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯦꯅꯦꯔꯨꯀꯥꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯔꯀꯣ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯦ ꯃꯗꯨꯗꯤ ꯑꯩꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛꯇꯅꯤ ꯑꯩ ꯈꯛꯇꯪ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯃꯌꯥꯝꯅꯁꯨ ꯕꯦꯔꯨꯀꯥꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯦꯅꯦꯔꯨꯀꯥꯒꯤ ꯃꯤꯆꯪ ꯆꯪꯅꯕꯒꯤꯗꯃꯛꯇ ꯃꯥꯔꯀꯣꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯦꯔꯨꯀꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯕꯦꯅꯦꯔꯨꯀꯥꯒꯤ ꯀ꯭ꯂꯥꯏꯟ ꯄꯨꯝꯕ ꯍꯧꯒꯠꯂꯒ ꯕꯦꯅꯦꯔꯨꯀꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯛꯂꯝꯃꯤ ꯃꯌꯥꯝ ꯍꯧꯒꯠꯂꯛꯄ ꯑꯁꯤꯗ ꯖꯁ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯕꯦꯅꯦꯔꯨꯀꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯦꯅꯦꯔꯨꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯩꯔꯥꯛ ꯑꯁꯤ ꯈꯔ ꯍꯟꯊꯅ ꯄꯤꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯔꯀꯣꯅ ꯕꯦꯅꯦꯔꯨꯀꯥꯕꯨ ꯑꯃꯨꯛꯀꯁꯨ ꯀꯟꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯦꯅꯦꯔꯨꯀꯥ ꯆꯩꯔꯥꯛ ꯑꯃꯠꯇ ꯐꯪꯗꯕꯤꯗ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯦꯔꯨꯀꯥ ꯑꯃꯗꯤ ꯃꯥꯔꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯕꯦꯅꯦꯔꯨꯀꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯎꯠꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯀꯣꯔꯇꯦꯖꯤꯌꯁ ꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯚꯦꯅꯤꯁꯀꯤ ꯂꯥꯟ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯌꯥꯝ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯠꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯔꯀꯣ ꯑꯃꯗꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤ ꯃꯨꯚꯤ ꯑꯃꯅꯤ ꯊꯥꯖꯕ ꯂꯩ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯆꯦꯅꯦꯜ ꯃꯨꯚꯤ ꯅꯔꯦꯇꯔ ꯂꯣꯡ ꯂꯤꯞ ꯃꯨꯚꯤ ꯅꯔꯦꯇꯔ ꯊꯦꯡꯛ ꯌꯨ